ꯑꯩꯅ ꯍꯣꯠꯅꯕ ꯂꯦꯞꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ CRPF ꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯦꯁꯤꯁꯇꯦꯟꯗ SI ꯔꯦꯡꯛꯇ ꯑꯗꯨ ꯑꯗꯨꯝ ꯐꯥꯎꯏ ꯑꯗꯒꯤ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯒꯤ ꯁ꯭ꯇꯦꯅꯣꯒ꯭ꯔꯥꯐꯔꯒꯤ ꯐꯥꯎꯏ ꯄꯣꯁꯇꯦꯜ ꯑꯦꯁꯤꯁꯇꯦꯟꯒꯤ ꯐꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯁꯤ ꯖꯣꯔꯍꯥꯠꯇ 2003ꯗ ꯄꯣꯁꯇꯦꯜ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯖꯣꯔꯍꯥꯠ ꯄꯣꯁ ꯑꯣꯐꯤꯁꯇ ꯃꯇꯝ ꯈꯔ ꯖꯣꯏꯟ ꯇꯧꯔꯝꯃꯒ ꯑꯃꯨꯛ ꯗꯦꯜꯂꯤꯗ ꯁ꯭ꯇꯦꯅꯣꯒ꯭ꯔꯥꯐꯔꯒꯤ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯒꯤ ꯈꯜꯂꯀꯥꯟꯁꯤꯗ ꯗꯦꯜꯂꯤꯒꯤ ꯀꯣꯝꯄ꯭ꯇ꯭ꯔꯣꯂꯔꯅ ꯑꯣꯗꯤꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯇꯨꯗ ꯑꯩ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯔꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯀꯥꯎꯟꯇꯦꯟ ꯖꯦꯅꯔꯦꯜ ꯑꯣꯐꯤꯁ ꯏꯝꯐꯥꯜꯗ ꯑꯩ ꯂꯥꯛꯑꯦ ꯗꯦꯄꯨꯇꯦꯁꯟꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯤꯗꯁꯨ ꯍꯣꯠꯅꯕ ꯂꯦꯞꯇꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯑꯦꯛꯖꯥꯝ ꯑꯦꯁꯤꯁꯇꯦꯟ ꯑꯣꯗꯤꯠ ꯑꯣꯐꯤꯁꯥꯔꯒꯤ ꯑꯗꯨꯒꯤ ꯀꯟꯅ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯏ ꯑꯗꯨ ꯗꯥꯎ ꯌꯥꯗꯅ ꯆꯍꯤ ꯑꯃ ꯑꯅꯤ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩ ꯐꯥꯎꯔꯦ ꯁꯦꯝ MPSCꯒ ꯆꯞ ꯃꯥꯟꯅꯅ ꯊꯥꯕꯅꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩꯅ ꯑꯌꯨꯛꯇꯅ ꯑꯃ ꯄꯥꯏ ꯅꯨꯡꯊꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯑꯦꯛꯖꯥꯝꯒꯤ WOꯒꯤ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯏ ꯑꯍꯤꯡꯗꯅ MPSCꯒꯤ ꯂꯥꯏꯔꯤꯛ ꯄꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯗꯤ ꯑꯩꯅ ꯂꯋꯥꯏ ꯃꯆꯥ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤꯅ ꯀꯃꯥꯏꯅ ꯃꯥ ꯐꯥꯎꯔꯤꯃꯨ ꯀꯥꯏꯗꯤ ꯌꯥꯝ ꯅꯩꯅꯈꯤꯕ ꯀꯣ ꯑꯗꯣ ꯑꯩ ꯐꯣꯝ ꯃꯃꯜꯗꯒꯤ ꯍꯦꯟꯅ ꯇꯤꯡꯍꯧꯗꯅ ꯂꯥꯟꯅ ꯊꯧꯖꯥꯟ ꯇꯧꯕꯤꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯖꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁꯥꯔꯚꯤꯁꯀꯤ MPSꯀꯤ ꯐꯝ ꯑꯁꯤ ꯐꯪꯈꯤꯕꯅꯤ ꯃꯔꯤꯁꯨꯕ ꯁꯥꯔꯚꯤꯁꯅꯤ ꯁꯤ ꯑꯩꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯦꯂꯦꯛꯁꯟꯗ ꯑꯣꯜ ꯑꯥꯔ ꯁꯦꯂꯦꯛꯁꯟ ꯉꯥꯛꯇꯅꯤ ꯂꯥꯁꯇ ꯑꯩꯅ ꯊꯥꯗꯣꯛꯑꯝꯃꯤꯁꯤ ꯑꯦꯀꯥꯎꯟꯇꯦꯟ ꯖꯦꯅꯔꯦꯜ ꯑꯣꯐꯤꯁ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯗ ꯑꯩꯁꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯗꯤꯠ ꯑꯣꯐꯤꯁꯥꯔꯒꯤ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯗꯣ ꯑꯩ ꯃꯥꯏ ꯄꯥꯛꯑꯝꯃꯦ ꯑꯗꯨꯕꯨ ꯑꯩ ꯁꯣꯝꯗ MPSꯇꯣ ꯈꯜꯂꯕꯅꯤꯅ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯁꯣꯝꯗ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ MPS ꯀꯦꯔꯤꯌꯔꯁꯤꯗ ꯑꯣꯜꯃꯣꯁ ꯑꯦꯔꯥꯎꯟ 12 years ꯑꯣꯏꯔꯦ ꯑꯗꯨ ꯑꯩ DYSP ꯏꯝꯐꯥꯜ ꯏꯁꯇ ꯑꯩ ꯃꯇꯝ ꯈꯔ ꯄꯨꯔꯝꯃꯦ ꯕꯤꯁꯅꯨꯄꯨꯔꯗ ꯆꯍꯤ 4 ꯃꯌꯥ ꯄꯨꯔꯝꯃꯦ ꯅꯨꯡꯕꯥ NIS 37ꯒꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯏꯅ ꯆꯍꯤ 5 ꯂꯩꯔꯝꯃꯦ ꯑꯃꯨꯛ ꯀꯥꯡꯄꯣꯛꯄꯤꯗ ꯆꯍꯤ 2ꯒꯤ ꯃꯌꯥꯗ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯕꯤꯐꯣꯔ ꯃꯥꯏ ꯄ꯭ꯔꯣꯃꯣꯁꯟ ꯏꯟ ꯗ ꯔꯦꯡꯛ ꯑꯣꯐ ꯑꯩꯈꯣꯏꯒꯤ grade 1 ꯑꯩꯈꯣꯏꯒꯤ JAG grade 1 junior administrative grade ꯃꯌꯥꯝꯅ SP rank ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ second IRB ꯅꯥꯔꯥꯟ ꯁꯦꯅꯥ ꯕꯤꯁꯅꯨꯄꯨꯔꯗ ꯊꯥ 2ꯒꯤ ꯃꯌꯥꯗ ꯑꯃꯒ ꯄꯨꯔꯝꯃꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯍꯤ ꯑꯃꯒꯤ ꯃꯌꯥ ꯑꯣꯏꯗꯧꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖꯇ ꯑꯩ ꯑꯃꯨꯛ ꯑꯦꯁꯤꯁꯇꯦꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯂꯩꯔꯤ ꯑꯁꯤꯐꯥꯎꯒꯤ ꯁꯝꯂꯞꯄ ꯋꯥꯐꯝꯗꯨꯅꯤꯅ ꯊꯥꯒꯠꯆꯔꯤ ꯁꯥꯔꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯏꯁꯇ꯭ꯔꯒꯜ ꯑꯃꯗꯤ ꯁꯥꯔꯅ ꯃꯥꯌꯣꯛꯅꯈꯤꯕ ꯀꯌꯥ ꯑꯃ ꯊꯝꯕꯤꯈ꯭रे ꯁꯥꯔꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯕꯁꯨ ꯉꯁꯤꯒꯤ ꯁ꯭ꯇꯦꯖ ꯑꯁꯤ ꯌꯧꯔꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯤꯕ ꯚ꯭ꯌꯨꯑꯔꯁꯤꯡꯗ ꯏꯝꯄ꯭ꯔꯦꯁ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯊꯧꯗꯥꯡ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯆꯞ ꯆꯥꯅ ꯊꯝꯖꯔꯤ ꯁꯥꯔꯒꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕ ꯃꯊꯪ ꯃꯊꯪ ꯁꯥꯔꯅ ꯐꯪꯒꯦ ꯈꯜꯂꯤꯕ ꯑꯗꯨ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯨꯅ ꯉꯁꯤꯒꯤ ꯁꯥꯔꯒꯤ ꯐꯝꯐꯝ ꯑꯁꯤ ꯐꯪꯕ ꯉꯝꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯃꯊꯪꯗ ꯁꯥꯔ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯇꯁꯦꯡꯅ ꯁꯥꯔꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯕꯁꯨ ꯉꯁꯤꯒꯤ ꯁ꯭ꯇꯦꯖ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯁꯥꯔꯗ ꯅꯤꯡꯍꯟꯅꯕ ꯄꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ 75% ꯍꯦꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯦꯗꯦꯗ ꯀꯣꯂꯦꯖ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯛꯖꯥꯝ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯧꯔꯒ ꯊꯕꯛ ꯇꯥꯟꯅꯈꯤꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯨꯒ ꯄꯩꯁꯥ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯖꯗꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯗꯨꯅ ꯃꯥꯅ ꯆꯍꯤ 12 13 ꯃꯥꯅ ꯇꯝꯃꯛꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯍꯩ ꯆꯥꯕ ꯐꯪꯗꯅ ꯑꯩꯈꯣꯏ ꯈꯥꯡꯉꯨ ꯊꯛꯇ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯃ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯎꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯁꯥꯇ꯭ꯔꯗꯨꯒꯤ ꯑꯩꯈꯣꯏ ꯃꯣꯇꯤꯚꯦꯠ ꯇꯧꯅꯕ ꯂꯩꯇꯕꯗꯒꯤ ꯉꯁꯤꯒꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯈ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯀꯔꯝꯕ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯁꯥꯇ꯭ꯔꯅ ꯇꯠꯇꯅ ꯃꯇꯧ ꯁꯨꯃꯥꯏꯅ ꯃꯥꯒꯤꯅꯣ ꯑꯗꯨ ꯁꯥꯔꯒꯤ ꯄꯔꯁꯄꯦꯛꯇꯤꯚꯇ ꯀꯔꯤꯃꯥꯏꯅ ꯊꯝꯕꯤꯕ ꯌꯥꯕꯒꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯗꯨꯅꯦ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯔꯥꯎꯟ 3 monthsꯀꯤ ꯕꯤꯐꯣꯔꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯐꯦꯁꯕꯨꯛ ꯄ꯭ꯔꯣꯐꯥꯏꯜꯗ ꯑꯩ ꯊꯥꯒꯠꯄꯅꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯖꯣꯕ ꯀꯦꯔꯤꯌꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯌꯦꯕ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯑꯦꯀꯥꯗꯃꯤꯗ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯥꯔꯃꯤꯗ ꯆꯪꯒꯦ ꯍꯥꯏꯔꯣ ꯅꯦꯚꯤꯗ ꯆꯪꯒꯦ ꯍꯥꯏꯔꯣ ꯏꯚꯟ ꯄꯥꯏꯂꯣꯠ ꯑꯣꯏꯒꯦ ꯍꯥꯏꯔꯣ
अदुगी लेवल अम लेजरे लोअर लेवल दे चंगी हारगा अग्निवीर की सो दुम लेरी अग्निवीर सी सिदा कोने फिजिकली चेन चोंग छानरगा लाइक पारा कोलगा अदुता अदुम खनगदबो पोटनी दगी अदुना तब रेलवे रिक्रूटमेंट बोर्ड की लेरी अखोगी बैंक की कैरियर अपॉर्चुनिटी लेरी अदगी चार्टर अकाउंटेंट की मशीन थीब ngam मखै लेग्री असिस्टेंट कमांडेंट की स्टाफ सिलेक्शन कमीशन की पोस्ट मैम लेरी स्टेनोग्राफर की लेरी स्टेनो सिबु हेक हैरबा मी अमना स्टेनो से फ्लुएंट ओइना फजना इबा हैरबा 101% I can assure you you will be got a government job श्रीमती थाजबिरो आइसु स्टेनो तके होरखिबनी अदु हाइरिबसी आइगी गाइड अमा खंगना आइगोंदा तापिरकपनी नंग थबक चोय फंगे हारगदी नंग स्टेनो तमोइना हाइबगा इना धानी द चलगा के संपात तमे था अहुमदा इलोय मतमदुगी ऑनरेबल मिनिस्टर युंखाम इराबोट की पीए लेहिदरबा आइगे ओजा इमरान पर्सनल असिस्टेंट माना एजे हाय कलाम नंग स्टेनो ओइदबा मीना ते नंग इंग्लिश याम लिंगे नंग एग्जाम अचौबु होनो नंग स्टेनो सिदी था अहुमदा लोइरनी हाइबा था अहुमदा लोइग्रेबा धनी ते संजलगा टाइप तो कान से इसी याम थून मोइन सर्टिफिकेट पिरखरेबा अलमाइन तौरगा इसी स्टेनो से तुम लोइग्रे अदेम का सीडीएस कंबाइंड डिफेंस सर्विस एग्जाम जो खल्ले एसआई की जो खल्ले पंकत खंगरेबा अदुमाइन तौर कान से इन हाइनिंग से अखोगी हुजिक लेरिबा छात्र सिंसिता मखोइदा मोबाइल फोन अमा पायर कान से मिसयूज तौबा फोन दो नुपी ngang wari saba game sana ba dagi immoral loiba video ji yang ba khot pa adumai tawra matam manghan bane ba housing ti noina su sita housing noi gi rasi na su yang kan hona dana competitive exam gi education gi atai tai moral values ma among gi chumba kana ba pota moi chanchan de ba housing nang noi gi viewer to kya ma amno yo ya moi viewers there at least 10 lakhs 5 lakhs 2 lakhs kind of talk about never above Tabama, above Lebamu, Haragati, above Hatra, above Kunai, above Kangu, Morgadi, Adu, Akoishida, controversial way ba Pangalamana do Torame, my day, Nadu Torame, Cookie, Nadu Torame, Natraganupi, Nadu Torame, Haragati, Adu viral, video do viral chalani. Natraga, Kogi Lebaki, leader, losing machine, Kogi, Aina Moidabo Poto. Losing Bamba dudn't losing but to sing the Tauri of a government, I call it government, pie, losing Mayamana, authority pie, losing Mayamana, Adu Pamung the long Hipaga criticized already. Amukto Keshukai, the Anira Keshukai, I don't say you put on never, positive or Kanatabada. Adugi Motamoina competitive exam with Larry Paraba, College sang Nina Caraba, school sang Nina Caraba, coaching Tauraga, Kolaga. Sagi mas muigi khang da ba wat knowledge mayam do enlighten tawra kan sita mi ka compete tawra kan sita sports ki lam da pu oiro morality ki lam da pu oiro culture ki lam da pu oiro arts and the fine arts ki maram da oiro lam subject mayam am lei ba khoi gi akoi bata ishe sakpa phau pu oiro so chap manai MPS officer wo su chap manai IPS wo su chap manai Apau artist mu where so samane aiga sadananda ga keshu khirate he is also a very popular person he is a very artist aduna aina inkhalak leba maroina akoigi khunai sigi tungi umbiren oigadori ba chhatra sing noi da haning isa noina college ka da tawunu handak tasu akoigi honorable CM na akoigi lauthokhrabaduni college khuding makta akoigi percentage su na karaga larik tamaga Fajana competitive environment ama create tawudabni haidana aduna akoi ki matamda Lilong Harbi college daga akoi noina Lilong Harbi college highway wani ya fajana akoi attend taw ki ba class oza mayam ga discuss tawdana adu mai tawraga taw ki ado akoi mapan da chala kan sida atopo college gi chhatra na ka akoi da namba ngam nateba we born and brought up at village we read our education at government schools, but those colleagues, those competitors from private who got their study from private colleges, private institution, they never go ahead of us. Aduna hygienic madi noina asagi noina asagi noina asagi private ta tamaga khoi mi oini government ta tamaga oiroi haiba sum wakhal si thadok piu
noi maram jaba institute private ki sulai oja su me am lai yum da lai kan honor kan sa state government gi job phangbai ba si da mi khara ka kini marai ba pha mi khara sangal ba adagi magi pros and cons yam lai ba mi khara duna phangan among phangaroi thangai che government job pa le ga di akoi gi competitive exam gi through the central government gi maroina state ki su tum yai atop atop pa even dubai da sa khrasu yai canada sa khrasu yai opportunity phangal loire adumain tawraga tawdragadi hausikti global village ni ai yumda phamaga phone metlaga leiraga ai adu oini ada oi hai ba du gi porto madu topi o haire